Songkong Village the Central Post Operation Chatabda UKNA gi kadar ama hatkri sibhaksang post modern gi rims the pur ke have the lengang ya khidri Susanpur district ki Hanglap subdivision gi manung chanbas Songkong Village the ngarang security force na UKNA gi lepham the operation chatabda loop asigi kadar ama nongmai na kaptun hatkri thodo oda le khidraba kadar adu gi haksang lamphenda labor regional institute of medical sciences rims the post modern tawnugidamakta haksang adu pur ke haina mai lena ba district authority na Hajabada Manipur lengang ya khidre mafam oda leiriba Susanpur Medical College ta adama post mortem tawbagi khudong saba legani Imphal da purpagi kanaba leiroi haina lengang na mai lenaba singda bakum pikre security force no mai kapton hat krab kadar adu maming de leming sang apopagi ming lengkhongkin haukip kawi thajaba ya mafam dagi phangwa paung hai ngarang numidang athengboda security force ki kangu aduna maike adomda lotna leiriba UKNA gi kadar sing phana binau operation chathakibani akaknaba paw amodi impham oiraga make adomda UKNA gi kadar kaya leida haiba khangbadagi combined force team aduna pham adada changsalobda nomai kapsandana attack toba horukibani kudakta central force na masanga tokjanaba nomai kapagi thodokta kadar ama sikibani thodo adada atei kadar kharasu aso open nanglongani haibagi thajaba lei hairi Hanglap sub division gi North Songkong Village the joint security forces na leming sang hakibagi thodo adabu Hanglap assembly constitution gi MLA Labjamang na akanwongda yaningda phongtorakli konsa kola security force na akan operation sa gre hum pha kre rimsta layang lamba kuki hum Susanpur da pukre Kangpowi district manung channa leiba leilon wa phe gi miyam na konsa kol gi mei teruk pha kraba tamchina hatok pikra matungda ngasi masing yang security force na awaba nangdana leiba konsa kol da akan operation sa kre afam adagi phanga paw na hai ayu angan badagi tongan makal gi security gi gari humpurom na kol adada thojilakhi makoina mangjuna na karigumba ama tahaiba tawdana namfu da kol adada changsalalaga yum da thihum gi thabak chathakibani saurana percent chamna khairom aduna village adugi kachin koya thungna chatuna tiomoi thabak adu chathara matungda village volunteer hum phaki makoi hojiksu phajindana thamli aduga wahang paung chathari hairi mi kakpagi video Manipur gi thodok nate hadak social media platform se mi kakpagi video mate ama viral libadu Manipur tholiba irang asik karimatal mari lenade haina Manipur police na sendorakli video adu kunja so lisini kurmatoi da India gi mapanda tokpa thodok amani haina phongtorakhiba leikhi maram aduna ranmai pham yawdaba siguma video sing ama natrak ama da share tawba lekudabani kariguma khata na share tonaragadi logi oiba thabak lakutkani hairi Iran gi hitang pomsingda thamba thingba lokthokre United States na Iran gi hitang pomsingda thamba thingba lokthokre haina Tehran gi deputy foreign minister Majid Rambangchi na phongtokre Iran numita nakal ani na Switzerland da khoye pinagadare memorandum of understanding gi mangoina tha ani mapung pharaklaba atingbadu lokthokibani hongnabi gi matung ina yanase khoye pinadingide US gi atingba lokthokle haina mahak makhata na phongtokhi hokiba ni thokaba numite Iran gi tangai padana changdaba yadra poche pusilapwa jahaz ani amasu oil tanker ahum athingba thugaiduna changlakhi nakal ani na yanase pinabagi thorang lokholakliba sida Strait of Hormuz hangto hanbaga loina mohsa gi phimda anjanaba ngamlagani haina US president amasung France gi president Emmanuel Macron na phongtokhi Super El Nino na malengi miyam da asobu seteng pigadori European Center for Medium Range Weather tilika sumatung ina sei asigi manungda Super El Nino na maram oiraga miyam da asobu seteng ama piragani hairi malemda mukta thokidriba maongda khwaidagi khudongthinai oiba phim ama ohilakpa yai haina expert china nunang phongtorakli chaliba sei asigi hagolakpada Pacific Ocean gi imai sabi sang Celsius degree humdagi na mari phawbo henkalakhi isingi imai saba henkalakpa haibasi khudongthinai oiba thong amani masina malemda hingliba thawai panba khudimakta asoba seteng ama pibaga loina mana masing puthopagi sang hanthanduna chaba thapa phangdabagi awaba mai onarakpa yai hairi mamanga thokiba El Nino gi matangda report aman hai kumja solising chama parmapuni thoidagina marfum doi phawba thokiba El Nino na maram oiraga malengi tongan famda hisaw amasung ikang thoktuna miyam da sobo seteng ama pikhi khwaidagi khudongthinai oiba mawongda kumja solising chama parmauda taretagina mawda nipan phawda Pacific Ocean gi imai Celsius degree ani dasmik mari gi changda sabi henkalaktuna nungju nungsa gi changda yamna chawna ahongbu lakhi khwaidagi ikon konba oina kumja solising chama pan 35 dagina 33 phawda Super El Nino thoktuna malengi sabi chang Celsius degree 2.6 rom henkalakhi antaki chei asigi oinadi mamangda amukta thokidri mamangda Pacific Ocean gi imai sabi chang Celsius degree ahum henkatkadori malengi mafam kharadadi El Nino gi chaithena maram oiraga ka hena sabda misimina tholaba yai hairi mahusa manada mamangda Pacific Ocean gi isingi imai sabi henkalakpagi thongbu El Nino haina khangnei mahusa na nongpoktagi nongchup tamna nungsit sitpa maramna asaba ising manil adu Asia amasung Australia tamna chilak i masina maram oiraga nongju nungsa
ꯅꯨꯡꯁꯥꯒꯤ ꯐꯤꯕꯝꯗ ꯆꯥꯎꯅ ꯑꯍꯣꯡꯕ ꯊꯣꯛꯍꯜꯂꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯑꯦꯜ ꯅꯤꯅꯣꯒꯤ ꯆꯩꯊꯦꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯧꯎ ꯁꯤꯡꯎꯕꯒꯤ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯄꯗ ꯆꯥꯎꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯒꯗꯧꯔꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯐꯝ ꯈꯔꯗ ꯏꯊꯩ ꯂꯧꯈꯣꯡꯒꯤ ꯐꯤꯕꯝ ꯃꯑꯣꯡ ꯇꯥꯅ ꯂꯩꯔꯕꯁꯨ ꯃꯐꯝ ꯑꯌꯥꯝꯕꯗꯗꯤ ꯅꯣꯡꯒꯤ ꯏꯁꯤꯡꯒꯤ ꯃꯄꯥꯜ ꯇꯥꯡꯂꯒ ꯃꯍꯩ ꯃꯔꯣꯡ ꯊꯥꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯅꯔꯤ ꯅꯣꯡꯖꯨꯒꯤ ꯐꯤꯕꯝꯗ ꯑꯍꯣꯡꯕ ꯂꯥꯛꯂꯕꯗꯤ ꯃꯍꯩ ꯃꯔꯣꯡ ꯄꯨꯊꯣꯛꯄ ꯉꯝꯗꯕ ꯃꯔꯝꯅ ꯆꯥꯕ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯛꯄ ꯌꯥꯏ ꯑꯥꯒꯁ꯭ꯠ ꯊꯥꯗꯒꯤ ꯍꯧꯔꯒ ꯁꯦꯞꯇꯦꯝꯕꯔ ꯊꯥ ꯐꯥꯎꯕꯗ ꯑꯦꯜ ꯅꯤꯅꯣꯒꯤ ꯑꯅꯤꯁꯨꯕ ꯆꯩꯊꯦꯡ ꯐꯪꯒꯗꯧꯔꯤ ꯁ꯭ꯇꯦꯠ ꯈꯔꯗꯗꯤ ꯃꯍꯩ ꯃꯔꯣꯡ ꯄꯨꯊꯣꯛꯄꯗꯤ ꯂꯥꯏꯔꯗꯅ ꯏꯀꯪꯒꯤ ꯑꯋꯥꯕ ꯑꯣꯏꯅ ꯃꯥꯌꯣꯛꯅꯔꯛꯄ ꯌꯥꯏ ꯍꯥꯏꯅ ꯄꯥꯅꯔꯤ